मैम कोई ngasi ta chau boy gi yum da lakchari मैम नुमित खरनी की मांगदा अखोई सिंगमई 360 की खुथांगदगी ता चावबो मैम दा सोखोई सखंगहनजबा अदुगा ता चावबदा थेंगनरिबा खुदुंग चादबा कया अमा अखोई मणिपुर मियाम की मतेंग लौजरगा सिंगमई 360 की फॉलोअर्स सिंगी मतेंग लौजरगा ता चावबगी दमकता अखोई होनजखिबा फंड ड्राइव अदुगी हाइतारे मैम कोई क्राउड फंडिंग फंड ड्राइव अदुगी ngasi se मैम दा अखोई प्राउड डोनर सिंगदु मैम दा खंगहनजगे उहनजगे हाइदना ngasi gi live asi kapcharaibani ado मैम अखोई ता चावबदा अखोइना हाइजबा मोंदा कापकपा मागी जीपे खुथांगदा कापिरखिबा अखोई लिस्टिंग दो सिदा लेरे सिदा लेरिबा लिस्टिंग सिनिको खुदना लोइ इरे अदुगा यामलबा मियोइसिंग ना अखोई कापिरखपा हाइतारे दुना मी खुदिमक से अखोइना each and every individual लोइना पाथोकपदी खुदोंग चादौ मानद्रे दुना अखोइना कंप्यूटर दा फजनना एंट्री तौरगा अखोइगी पैसा याम कापक मीदुना मकोकता थांगगा खरा खरा हंधरकपदुना मखादा सुम थंबा सुमाइना सिगी सिस्टम सिदा अखोइना सॉर्ट तौरगा मयामदा सोइदना शेयर तौजरके अदुगा अखोइगी साइट तगी सु यामना अखोइगी स्पेशल थैंक्स हाइतारे याम चाउना सेल की मतेंग पांगबिरंबा लंथबाल एसी की ऑनरेबल एमएलए ओइबिरिबा सर श्री कराम श्याम सरना कोई पाबुंग की दमकता अखोइगी ताचाउबगी दमकता हाइतारे पाबुंग कराम श्यामना ताचाउबगी दमकता लुपा लिसिंग कुन मतेंग पांगबिरम दुकी मतेंग याम चाउबा मतेंग नि अदुगा अखोइगी मतेंग असिसु कोई नाउ रोहन फिल्म गा लोइना कोई पाबुंग असिना कोई लाकपिरगा कोई ताचाउबगी सुमांग लाकपिरगा खुसिनबिरमनि याम नुंगाई अखोइनासु उजबा फंगजखी रोहन फिल्मनासु अचौबा मतेंग पांगबिखी सोशल मीडिया दा थागतपिदना ताचाउबगी जीपे हापिरक्तना अखोइगी यामना अखोइगी याम चाउबा अखोइगी हेल्प अमा तौबिखी हाइबसिम म्यामलुस थमजगे अदुगा सेइसा जीपे दा कापइबा अखोइगी खुथांगसिंग से अदुगा सिंगमई 360 गदगी नाता कापकपा ओइरमदबा याय अतोपा चैनल दगी रोहन फिल्म नगा कोई थागतचबिहिबा अदु अतोपा मयाम मयाम कोई वेल विशर्स नुसिबा चानाबा मरु मपांग मयाम दगिसु अखंगबा मी गैना अदुम शेयर तौबिरकपा इचिनलाउसिंगसु लोइना कोई कमन ओइना लिस्ट असिदा यावरनी हाइबसिमा मयाम दा अहानबा मक्तदा कोई थमजगे अदुगा लिसिमजी होरेन इवनिंग दा कोई शेयर तौजरके फजना एडिट तौरकांदा शेयर तौजरके ताचाउबा तराम नोकचरी ताचाउबा मयाम दं तंग थमिना से टोटल से खै हमुक ताबनो हाइबदों तंग टोटल की मतंग से तंग हाइबियो टोटल ngasi phawda mayam na mateng pangbirak pasing ngasi phawda mayam na mateng pangpasi lupa lising ni phu taruka saunga ga sopna mapan se ai ya phange phangi ba sigi manung sa lising taruka saunga mapan simati ai now arun piano hana khane ma si social media da dum awa bana ta matam da ma su mateng yamna tawjaba ai gi now ni ma ji musician amani arun piano harga dum mayam na khangna bani akhoi da su ta sawa ma se nong ma phone tawrame adu ma na khoi musician sing khoi musical instrument mai thai khole haibu da ma di thamoi seng mai ma pi o ta ga wakhal sin nungai ro dra ni dra adai da ma na khoi gi yam kanna khoi gi thijalu da na hai tare ko yam kanna thijalu da na khoi gi ngasai musician sing du gi orchestra oiram ni khan da na ma na crowd funding tawru bane mayam dai mateng ni jaru bane ba ko adai da mayam ma su mayam lan obi gi bam su leire adu ga khoi group member mayam tanaraga si oi ta di nang gi su nang na khanjari ba humanity ground da work to su oi ba adu ga ngasai happy rai ba sales sing su handok pa su pharak tai dana we group member mayam tanaraga ta chaw ba da oina khusinara se duna mahai oirani haidana arun piano na ta chaw ba da khusina birak pane si se ma su koi haijaning ba mayam na su koi kai no khalam ba yai ba mana hotna biri ba do mo na su khudong cha da ba khar su thengnagi hai mana ta seng na pangjaning ba do lan na message sama chat ke tawru ba hai tai lam khang da ado ta sawa kari kari pot ka di lebi re khoi ngasi lakchari se mayam se pot se ta sawa na mangi ba pot sing damage tawra pot sing ado khoi na loksan biu haijarami ko mayam na pibirek pa sale sing ado na mateng oiraga ta sawa hojiti pot se yam tangamani matam du lupa lising ani piu do hojiti double times triple times helamani ba ko pot se tangamani kari kari pot loksan biu re pot si ai gi mangi ba pot asi somda sidai da pareng sana aina thamjari sine khoi hambada ai gi mangi ba horon ani du ai election jare mathang da si balap kai gi ba balap du sida lei jare aduga si sina thadok pi gi ba oyar du coil ani du coil ani double phai bi coil ani du double phai bani na coil mari sina coil ani ta ka doi ni kamai na no ya ta chawba coil ani ta ba hai se mayam dam tangi han be kamai ja sem doi no hai jage hai ba pot asi sigi sumaina si nama sina coil amam ni sumaina mai si lakan da di ani chang da ba ya da ni na sumaina ani chang ga sumaina plak nung si loin pa la ga semja bani si plak nung si box mari si changi box ama ani ohum mari si changi alu ga sina black tip se ye li ba khot li ba taw mi am se hai ba po sai sing si ai loina mayang gi
ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯁꯤꯗꯒꯤ ꯑꯩ ꯂꯩꯕ ꯉꯝꯖꯔꯒ ꯑꯩ ꯄꯨꯟꯁꯤꯟꯖꯕꯁꯤꯗꯤ ꯑꯩ ꯇꯞꯅ ꯄꯨꯟꯁꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯟꯁꯤꯜꯂꯒ ꯁꯣ ꯇꯧꯕꯗꯤ ꯅꯪꯗ꯭ꯔꯦ ꯄꯣꯠꯇꯨꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯂꯩꯕ ꯉꯝꯖꯔꯦ ꯍꯥꯏꯕꯁꯤꯃ ꯇꯥꯆꯧꯕ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯔꯝꯕꯅꯦ ꯇꯥꯆꯧꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯊꯨꯅ ꯌꯥꯡ ꯑꯝꯇ ꯂꯧꯁꯟꯁꯤ ꯀꯔꯤꯒꯤꯅꯣꯗ ꯄꯣꯠ ꯑꯃ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨꯒꯤ ꯚꯦꯂꯨꯁꯦ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯊꯃꯣꯏꯁꯤꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯕꯅꯦꯕ ꯇꯥꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯦꯃꯦꯖ ꯇꯧꯔꯒ ꯃꯥꯡꯉꯨꯔꯕ ꯄꯣꯠ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯧꯍꯧꯅꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯒ ꯇꯥꯆꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ESS ꯁꯥꯎꯟ ꯁꯤꯁꯇꯦꯝꯒꯤ ꯁꯪꯒꯥꯏꯁꯤꯗ ꯌꯧꯁꯜꯂꯛꯄꯁꯤꯗ ꯇꯥꯆꯧꯕꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯑꯩ ꯃꯥꯡꯉꯨꯔꯕ ꯄꯣꯠꯁꯦ ꯐꯪꯕꯗ ꯍꯔꯥꯎꯕꯁꯤ ꯂꯩꯔꯣꯏꯗꯕ ꯃꯤꯁꯤꯕꯨ ꯀꯅꯥ ꯂꯩꯗꯒꯦ ꯑꯗ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯐꯪꯖꯕꯁꯤꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯁꯦ ꯍꯥꯟꯅꯁꯨ ꯑꯩꯒꯤ ꯀꯩꯅꯣꯅ ꯏꯅꯥꯎꯁꯤꯅ ꯁꯦꯔꯤꯌꯦꯜ ꯐꯨꯗꯣꯛꯑꯒ ꯍꯥꯞꯆꯔꯒꯦꯅ ꯍꯥꯏꯔꯦ ꯑꯩꯗꯣ ꯑꯩꯁꯤ ꯃꯊꯪ ꯃꯅꯥꯎ ꯄꯥꯊꯣꯛꯆꯕꯒꯤ ꯑꯗ ꯃꯤꯁꯦ ꯑꯣꯜ ꯇꯨꯒꯦꯗꯔ ꯃꯁꯤꯡꯁꯦ ꯇꯣꯇꯦꯜ ꯃꯤ 43ꯅ 43 ꯍꯥꯏꯁꯦ ꯉꯁꯥꯏ ꯄꯤꯌꯥꯅꯣ ꯑꯔꯨꯟꯒꯤꯗꯣ ꯃꯥꯒꯤꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯗꯣꯏꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯥꯒꯤꯗ ꯄꯨꯟꯁꯤꯟꯖꯔꯒ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯃꯤ 100ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏ ꯄꯨꯟꯁꯤꯟꯖꯔꯒ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯂꯨꯄꯥ 94,000 ꯁꯤꯗꯩꯁꯤꯗ ꯑꯣꯅꯔꯦꯕꯜ MLA ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯔꯥꯝ ꯁꯥꯝ ꯌꯥꯎꯔꯦꯀꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯍꯧꯖꯤꯛ MLA ꯑꯣꯏꯕꯤꯔꯤꯕ ꯁꯤꯔꯤ ꯀꯔꯥꯝ ꯁꯥꯝ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯂꯨꯄꯥ 10,000 ꯁꯤꯟꯅꯕꯤꯔꯝꯃꯦ ꯃꯁꯤꯒꯤꯗꯃꯛꯇ ꯇꯥꯆꯧꯕ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯨꯕ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯍꯥꯏꯖꯕꯗꯒꯤ ꯂꯨꯄꯥ 500 ꯀꯥꯞꯄꯤꯔꯛꯄ ꯂꯨꯄꯥ 1,000 ꯀꯥꯞꯄꯤꯔꯛꯄ 2 ꯀꯥꯞꯄꯤꯔꯛꯄ ꯏꯚꯟ ꯂꯨꯄꯥ 10 ꯀꯥꯞꯄꯛꯄ 10 ꯀꯥꯞꯄꯛꯄ 50 ꯀꯥꯞꯄꯛꯄ ꯌꯥꯎꯔꯤ ꯑꯉꯝꯕ ꯀꯥꯞꯄꯤꯔꯛꯄꯅꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅꯁꯨ ꯉꯁꯥꯏ ꯂꯤꯁꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯄꯩꯁꯥꯁꯦ ꯌꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯆꯔꯨꯕꯅꯦꯕ ꯑꯗꯣ ꯑꯣꯅꯔꯦꯕꯜ MLAꯅ ꯈꯪꯍꯧꯗꯅ ꯕꯪ ꯂꯥꯎꯅ ꯐꯥꯎꯖꯜꯂꯛꯄꯁꯦ ꯕꯪ ꯂꯥꯎꯅ ꯐꯥꯎꯖꯜꯂꯛꯄꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯁꯨꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩꯌꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯨꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ 20,000ꯗꯣ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯣꯅꯔꯦꯕꯜ MLA ꯁꯞꯄꯣꯔꯠ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯁꯨꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯃꯥꯅꯦ ꯑꯗꯣ ꯑꯩꯒꯁꯨ MLA ꯃꯁꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯐꯪꯖꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯟꯗꯦꯜꯗ ꯑꯩꯒꯤ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏ 3 monthsꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯆꯔꯤ ꯑꯗꯨ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤ ꯇꯥꯗꯨꯅ ꯑꯩꯁꯦ ꯆꯥꯟꯗꯦꯜꯗ ꯂꯩꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯣꯠ ꯆꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯩꯁꯥꯁꯤ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯅ ꯄꯣꯠ ꯆꯩꯁꯤ ꯂꯩꯖꯔꯒ ꯑꯩ ꯃꯌꯥꯝꯗ ꯁꯣ ꯇꯧꯖꯕꯒꯤ ꯇꯥꯏꯃꯤꯡꯁꯤ ꯑꯃꯇꯪ ꯂꯧꯖꯒꯦ ꯍꯥꯏꯅ ꯑꯩ ꯆꯥꯟꯗꯦꯜꯗꯒꯤ ꯍꯟꯖꯔꯛꯄꯅꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩ ꯆꯥꯟꯗꯦꯜꯗ ꯑꯃꯨꯛ ꯆꯠꯂꯒ ꯆꯥꯟꯗꯦꯜꯗ ꯇꯥꯆꯧꯕꯁꯦ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯆꯠꯄꯤꯕꯅꯤ ꯁꯤꯃꯁꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯦꯡꯍꯟꯕꯤꯔꯝ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯩꯈꯣই ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯤꯕꯅꯦꯕ ꯐ꯭ꯔꯤ ꯇꯥꯏꯝ ꯃꯇꯝꯁꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯕꯤꯔꯤꯅ ꯇꯥꯛꯄꯤꯕꯅꯦ ꯇꯥꯆꯧꯕ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯩꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯍꯥꯏꯇꯥꯔꯦꯅꯦ ꯀꯨꯝꯍꯩ ꯁꯤꯖꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯀꯨꯝꯍꯩꯒꯤ ꯁꯤꯖꯟꯁꯦ ꯈꯔ ꯂꯩꯔꯒꯗꯤ ꯀꯨꯝꯍꯩ ꯁꯤꯖꯟꯁꯦ ꯂꯦꯞꯈ꯭ꯔꯅꯤꯀꯣ ꯍꯟꯗꯛꯀꯤ ꯀꯨꯝꯍꯩ ꯁꯤꯖꯟꯁꯦ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄ ꯑꯣꯔꯗꯔꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯇꯥꯆꯧꯕꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕ ꯇꯥꯆꯧꯕ ꯁꯥꯎꯟ ꯇꯧꯕꯁꯦ ꯂꯨꯄꯥ 30,000 40 50 60 60 ꯂꯩꯔꯦ ꯗꯤꯐ꯭ꯔꯦꯟ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯆꯧꯕꯅ ꯁꯝꯅ ꯍꯥꯏꯔꯕ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯦ ꯂꯨꯄꯥ 30,000 ꯇꯥꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯃꯐꯝꯗꯣ ꯆꯠꯄꯤꯕ ꯃꯇꯝꯗ 19 ꯇꯥꯕꯤꯌꯣꯕ 1,000ꯗꯨꯅ ꯁꯤꯡꯖꯃꯩ 360 ꯉꯁꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯂꯨꯄꯥ 1,000ꯁꯤꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯦ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯅꯧꯕ ꯋꯦꯌꯔ ꯃꯌꯥꯝ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯒ ꯕꯜꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯏꯈꯤꯕ ꯗꯦꯃꯦꯖ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯂꯨꯄꯥ 1,000ꯁꯤ ꯇꯥꯖꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯂꯨꯄꯥ 1,000 ꯈꯛꯇꯅꯤ ꯇꯥꯖꯧꯕ ꯑꯩꯈꯣꯏꯗꯤ ꯁꯥꯏꯠꯇ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯃꯇꯦꯡ ꯄꯥꯡꯅꯁꯦ ꯍꯥꯏꯖꯕꯗꯨꯗꯤꯀꯣ ꯀꯩ ꯐꯥꯎꯏ ꯇꯥꯖꯧꯕ ꯌꯥꯕꯤꯕ꯭ꯔꯥ ꯌꯥꯏ ꯀꯩꯗꯤ ꯌꯥꯏ ꯑꯗꯣ ꯃꯣꯏ ꯑꯣꯔꯒꯅꯥꯏꯖꯔꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯎꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ 1,000 ꯇꯥꯖꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕ ꯇꯥꯆꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯇꯥꯆꯧꯕ ꯃꯥꯡꯂꯨꯕ ꯄꯣꯠ ꯍꯜꯂꯛꯄꯁꯤꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯑꯃ ꯃꯩ ꯆꯥꯛꯈꯤꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯡꯉꯝꯃꯕ ꯁ꯭ꯄꯦꯁ ꯑꯃ ꯃꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯕ ꯌꯥꯏꯑꯕ ꯑꯗꯣ ꯇꯥꯆꯧꯕ
ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯒꯗꯤ ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯤ ꯇꯥꯆꯧꯕ ꯁꯨꯃꯥꯏꯅ ꯅꯪꯗꯣ ꯚꯤꯗꯤꯑꯣꯗ ꯂꯥꯛꯏ ꯈꯣꯠꯂꯤ ꯑꯗꯨꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯥꯏꯁꯦ ꯌꯥꯝ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯐꯣꯟ ꯇꯧꯔꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯐꯣꯟꯁꯤꯁꯨ ꯉꯥꯏꯍꯥꯛꯇ ꯁꯪꯗ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯃꯌꯥꯝꯁꯤꯅꯀꯣ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯌꯥꯝꯁꯤ ꯐꯣꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯤ 34ꯀꯤ ꯐꯣꯟ ꯑꯣꯏꯕꯅꯦ 34ꯗꯩ ꯍꯦꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯣ ꯇꯥꯆꯧꯕ ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯆꯩꯔꯥꯎꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯆꯩꯔꯥꯎꯕ ꯑꯅꯤ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯥꯡ 13ꯁꯨ ꯇꯥꯡ 2ꯁꯨ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦꯀꯣ ꯆꯩꯔꯥꯎꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯂꯧꯗ꯭ꯔꯦ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯗꯤ ꯇꯥꯆꯧꯕꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯎꯟ ꯁꯥꯔꯚꯤꯁ ꯂꯩꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯣꯟꯁꯨ ꯀꯣꯟꯅꯔꯔꯣꯏ ꯇꯉꯥꯏ ꯐꯗꯕ ꯇꯧꯗ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩ ꯂꯦꯞꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯁꯥꯎꯟ ꯁꯨꯅꯗ꯭ꯔꯦ ꯄꯤꯗ ꯌꯥꯗ꯭ꯔꯦ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯄꯥꯡꯗ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯆꯧꯕ ꯁꯤꯃꯁꯨ ꯑꯗꯨꯗꯨꯒ ꯇꯥꯆꯧꯕ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯃꯨꯛ ꯆꯤꯡꯗ ꯑꯃꯨꯛ ꯆꯪꯅꯤ ꯍꯥꯏꯕꯤꯗꯨꯅ ꯒꯥꯔꯤꯒꯤ ꯆꯪꯁꯤ ꯊꯧꯕꯤ ꯍꯥꯏꯕ ꯆꯩꯔꯥꯎꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯆꯩꯔꯥꯎꯕ ꯆꯪꯒꯅꯤ ꯍꯟꯗꯛ ꯃꯩꯇꯩ ꯆꯩꯔꯥꯎꯕꯁꯦ ꯊꯥ ꯑꯅꯤ ꯊꯥ 1.5ꯃꯨꯛ ꯍꯧꯔꯦ 1.5ꯃꯨꯛ ꯋꯥꯠꯂꯤ ꯊꯥ 3 ꯐꯥꯗꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣ ꯇꯥꯆꯧꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯁꯥꯡꯅꯁꯨ ꯅꯪꯉꯝꯃꯒꯨꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯤꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯌꯔꯒ ꯇꯧꯗꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯦ ꯔꯣꯍꯟ ꯐꯤꯂꯝꯒꯤꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯩ ꯄꯥꯕꯨꯡ ꯀꯔꯥꯝ ꯁ꯭ꯌꯥꯝꯒꯤꯗꯕꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯦꯖꯇ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯑꯗꯩꯗ ꯇꯥꯆꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯩ ꯉꯁꯥꯏꯅꯁꯨ ꯑꯃꯨꯛꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯃꯥꯡ ꯇꯥꯛꯎꯔꯕ ꯄꯣꯠꯆꯩꯁꯤꯡꯁꯤꯒꯤ ꯊꯥꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯁꯦꯔꯤꯌꯦꯜ ꯑꯣꯏꯅ ꯄꯨꯟꯅ ꯃꯤ 34ꯅ ꯃꯤꯑꯣꯏ 34ꯅ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯕꯤꯔꯛꯏꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅꯒꯤ ꯇꯔꯞꯇꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯊꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯗꯨꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯇꯥꯆꯧꯕꯒꯤ ꯑꯩꯈꯣꯏ ꯖꯤꯄꯦ ꯅꯝꯕꯔ ꯐꯪꯕꯤꯗꯨꯅ ꯑꯃꯗꯤ ꯇꯥꯆꯧꯕꯗ ꯄꯔꯁꯣꯅꯦꯜ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯃꯗꯤ ꯇꯥꯆꯧꯕꯒꯤ ꯁꯨꯃꯥꯡꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯁꯤꯡꯖꯃꯩ 360ꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯅꯝꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣꯗ ꯑꯋꯥꯕꯅꯁꯨ ꯍꯦꯜꯂꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯄꯥꯛꯅꯗꯤ ꯅꯝꯗꯕꯅꯤ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯇꯥꯡꯅ ꯊꯥꯒꯠꯆꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯁꯤꯡꯖꯃꯩ 360ꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯊꯝꯖꯕ ꯂꯣꯏ ꯉꯁꯤ ꯇꯥꯆꯧꯕ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯦ ꯀꯥꯏꯅꯔꯁꯤ ꯄꯨꯟꯅ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ